ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯀꯧꯕꯤ, ꯌꯥꯝꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯀꯟꯕꯤ, ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯀꯌꯥ ꯁꯤꯡꯊꯥꯅꯗꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜ ꯀꯧꯕ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯁꯅꯔꯦꯝꯕꯤ ꯀꯧꯕꯤ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯌꯥꯏꯅꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯧꯁꯨ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯧ ꯉꯥꯟꯊꯣꯏꯗꯤ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯟꯊꯣꯏ ꯃꯥꯅ ꯈꯔ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯇꯞꯆꯕꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕꯒ ꯍꯤꯌꯥꯏꯅꯨ ꯃꯥꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯁꯧꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩ ꯃꯧꯋꯥ, ꯅꯪꯕꯨ ꯅꯨꯡ ꯐꯨꯠꯂꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯅꯪꯒꯤ ꯆꯥꯛꯇꯨꯕꯣ? ꯂꯣꯏꯔꯦ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯏꯃꯥꯗꯤ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯄꯨꯛ ꯃꯅꯨꯡꯁꯦ ꯂꯥꯎꯕꯒ ꯈꯣꯡꯕꯋꯣ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯅꯦ꯫ ꯏꯃꯥ, ꯆꯦꯡ ꯁꯨꯈꯤꯕꯗ ꯉꯥꯏꯔꯤ, ꯌꯥꯅꯤ, ꯅꯃꯧ ꯆꯥꯛꯁꯦ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯅꯕ ꯇꯧꯒꯦ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯁꯤꯕꯣ? ꯆꯥꯛ ꯊꯣꯡꯂꯨꯅꯦꯗꯅ ꯆꯪꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯆꯦꯡ ꯁꯨꯕꯗ ꯉꯥꯏꯔꯤꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯗꯨꯅꯒ ꯂꯩꯔꯨꯕ꯭ꯔꯣ? ꯍꯥ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯡ ꯆꯥꯇ꯭ꯔꯦꯠ ꯆꯪꯂꯤꯕꯁꯤꯕꯣ? ꯏꯃꯥ, ꯏꯪꯈꯣꯜꯗ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯒꯤ ꯃꯌꯥꯟ ꯊꯤꯔꯤꯉꯩꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯁꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯂꯟꯁꯣꯠꯄꯤꯅ ꯄꯥꯈꯣꯡ ꯋꯥꯇꯦꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ꯫ ꯏꯃꯧꯒꯤ ꯆꯥꯛꯇꯣ ꯏꯅꯦꯝꯒꯤꯗꯤ ꯍꯥꯞꯂꯨꯔꯅꯨ꯫ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯅꯨꯃꯤꯗꯥꯡ ꯄꯨꯂꯞ ꯆꯥꯕꯅꯕꯨ ꯍꯦꯟꯅ ꯐꯔꯅꯤ꯫ ꯍꯥ, ꯈꯪꯗ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯏꯆꯥ ꯅꯨꯄꯥ ꯃꯣꯔꯣꯛ ꯑꯀꯪꯕ ꯃꯥꯟꯕꯁꯤꯅꯅꯦ ꯐꯦꯡꯒꯨ ꯂꯝꯖꯦꯟ ꯌꯥꯎꯔꯁꯨ ꯆꯟꯅꯗꯕꯤ ꯅꯨꯄꯤ ꯑꯃ ꯏꯃꯧꯅꯦꯗꯅ ꯍꯦꯛ ꯄꯨꯔꯛꯇꯅ ꯆꯥꯔꯝ ꯊꯛꯂꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯐꯅ ꯅꯣꯏ ꯄꯦꯜꯂꯝꯕ ꯑꯩꯒꯤ ꯍꯛꯆꯥꯡꯅꯤ꯫ ꯌꯥꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯐꯪꯖꯔꯕꯅꯤꯅ ꯌꯦꯟꯗ ꯋꯥꯃꯨꯛꯇ ꯆꯥꯎꯔꯦꯕ ꯏꯆꯥꯒꯁꯦ꯫ ꯋꯥꯍꯩ ꯋꯥꯇꯥ ꯂꯩꯁꯤ ꯂꯩꯊꯣꯜꯂꯒ ꯑꯩꯕꯨ ꯆꯔꯤ ꯊꯠꯇꯠꯂꯒ ꯍꯥꯠꯇꯤ ꯈꯜꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯁꯅꯔꯦꯝꯕꯤꯅ, ꯏꯃꯥ ꯀꯩꯅꯣ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯏꯁꯧꯅ ꯌꯦꯀꯥꯏꯔꯣꯟ ꯑꯣꯏꯗꯨꯅ ꯁꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯎꯗꯣꯡ ꯑꯃꯨꯕꯤꯗꯨꯁꯨ ꯏꯃꯥꯒꯤ ꯏꯁꯧ ꯇꯥꯅꯤꯡꯗꯕꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦꯗꯅ꯫ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯍꯧꯗꯣꯡꯅꯕꯨ ꯏꯁꯧ ꯇꯥꯏꯌꯦꯕ꯭ꯔꯣ? ꯌꯨꯝꯁꯤꯗ ꯎꯆꯤ ꯂꯩꯇꯕꯒꯤ ꯎꯆꯤ ꯂꯩꯕ ꯃꯐꯝ ꯊꯤꯔꯒ ꯆꯠꯆꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯔꯥꯒꯃꯨꯛ ꯊꯥꯡꯖꯤꯟꯕꯤꯔꯤꯕꯅꯦꯕ꯫ ꯍꯥ? ꯑꯗꯨ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥꯅ ꯏꯁꯧꯁꯨ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯤꯕꯨ ꯂꯥꯡꯅꯤꯡꯗꯨꯅ ꯂꯥꯡꯕꯒ ꯃꯥꯜꯂꯨꯔꯕ꯭ꯔꯣ? ꯃꯔꯝ ꯂꯩꯗꯅ ꯂꯥꯡꯂꯤꯕ ꯏꯁꯧꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠꯅ ꯀꯔꯣꯡ ꯆꯥꯛ ꯌꯨꯡꯂꯕ ꯑꯁꯤ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯕꯗꯤ ꯃꯁꯥꯅ ꯏꯁꯧ ꯂꯥꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ? ꯑꯩꯁꯨ ꯆꯥꯛꯀ ꯂꯥꯝꯃꯒ ꯏꯁꯧ ꯇꯧꯕꯁꯦ ꯏꯁꯥꯒ ꯌꯥꯝ ꯆꯣꯛꯊꯔꯤꯕꯖꯥꯠꯅꯤ꯫ ꯁꯥꯎꯔꯤꯉꯩꯁꯤꯗ ꯈꯔ ꯉꯥꯡꯁꯛ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯏꯗꯅ ꯏꯊꯛꯁꯤꯗ ꯀꯥꯔꯛꯂꯒ ꯆꯕꯦꯠ ꯅꯦꯠꯍꯟꯒꯦ ꯍꯥꯏꯔꯛꯇꯧꯔꯤꯕ ꯀꯣ ꯃꯤꯠꯊꯒꯦ ꯍꯥꯏꯗꯧꯔꯤꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯅ ꯑꯩꯁꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯅꯨꯄꯤꯅꯦꯗꯣ ꯈꯪꯍꯟꯅꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯁꯤꯠꯇꯕꯤ ꯅꯪꯁꯨ ꯏꯅꯦꯝ ꯌꯥꯝ ꯁꯥꯔꯛꯀꯅꯨ꯫ ꯅꯌꯨꯝ ꯄꯥꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯁꯧꯁꯨꯅꯦ ꯈꯔ ꯇꯥꯕꯤꯕ ꯇꯥꯔꯦ꯫ ꯏꯆꯥꯅ ꯏꯃꯥꯒꯤ ꯏꯁꯧ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯐꯤꯁꯥꯀꯣꯟꯗꯣ ꯏꯪꯈꯣꯜ ꯃꯇꯣꯟꯒꯤ ꯁꯪꯒꯣꯜꯁꯤꯗ ꯊꯥꯡꯒꯦꯁꯨꯅꯦ ꯊꯥꯡꯗꯣꯛꯈ꯭ꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯏꯃꯥꯒꯤ ꯏꯁꯧ ꯇꯥꯗꯦꯗꯅ ꯑꯩꯁꯨ ꯏꯅꯤꯡꯁꯤ ꯇꯦꯛꯊꯣꯛꯄ ꯃꯈꯩ ꯃꯪꯒꯣꯜꯁꯤꯗ ꯐꯝꯂꯦꯗꯅ ꯃꯣꯟ ꯑꯃ ꯀꯣꯜꯂꯦꯔꯒ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯕ ꯌꯥꯔꯦꯗꯅ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯏꯃꯥꯕꯨ ꯋꯥ ꯉꯥꯡꯕꯁꯦ ꯋꯥꯗ꯭ꯔꯥ ꯍꯥꯏꯕ? ꯋꯥ ꯉꯥꯡꯃꯟꯗꯅꯅꯤ ꯏꯃꯥꯅ ꯅꯣꯡꯃꯒꯤ ꯆꯔꯤ ꯇꯠꯄꯤ ꯌꯣꯡ ꯃꯥꯜꯂꯛꯂꯤꯕꯗꯣ꯫ ꯍꯩ ꯀꯔꯤꯅꯣ, ꯅꯪꯃꯁꯨ ꯏꯆꯥ ꯅꯠꯇꯕꯗꯧꯅ ꯃꯃꯥꯏꯕꯨ ꯍꯦꯛꯇ ꯍꯥꯠꯂꯤ꯫ ꯏꯆꯥ ꯑꯣꯏꯕꯒꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯗ꯭ꯔꯕꯅꯤ, ꯅꯪꯃꯁꯨ ꯍꯅꯨꯕꯤ ꯌꯥꯝ ꯁꯥꯏ꯫ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯆꯟꯅꯔꯣꯏꯌꯦ, ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯏꯌꯦꯕ꯫ ꯍꯌꯦꯡ ꯅꯅꯦꯝꯄꯣꯛꯇꯨꯗ ꯃꯅꯦꯝꯒ ꯁꯥꯖꯜꯂꯨꯗꯅ ꯋꯥ ꯊꯣꯛꯅꯗꯧꯔꯤ ꯄꯣꯠꯅꯤ꯫ ꯎꯔꯦꯗꯅ ꯅꯅꯝꯃꯅꯦ ꯂꯩꯔꯤꯕꯁꯦ ꯃꯣꯟꯃꯟꯗꯅ ꯆꯟꯅꯗ꯭ꯔꯤꯕꯁꯦ ꯑꯩ ꯑꯣꯏꯕꯒꯤ ꯌꯨꯝꯁꯤꯗ ꯊꯝꯕꯤꯔꯕꯒꯤ ꯋꯥꯅꯤ꯫ ꯑꯇꯣꯞꯄ ꯃꯅꯦꯝꯒ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯃꯄꯥꯝꯗꯅꯦ ꯀꯣꯠꯂꯒ ꯂꯪꯈ꯭ꯔꯅꯤ꯫ ꯏꯃꯥ, ꯆꯥꯛꯇꯣ ꯂꯥꯝꯃꯦ ꯍꯥꯏꯔꯗꯤ ꯉꯥꯛꯇꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯋꯥ ꯀꯟꯅ ꯉꯥꯡꯕꯒꯤꯅꯤ, ꯏꯃꯥꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤꯗꯣ ꯀꯟꯅ ꯉꯥꯡꯕꯒꯤ꯫ ꯑꯩꯈꯣꯏꯗꯤ ꯋꯥꯁꯦ ꯂꯤꯛꯅ ꯉꯥꯡꯕꯅꯤꯅ ꯆꯥꯛ ꯂꯥꯝꯃꯗꯤ ꯍꯥꯏꯔꯨꯅꯨ, ꯆꯥꯅꯤꯡꯕꯕꯨꯁꯨ ꯄꯣꯛꯇꯦ꯫ ꯃꯁꯤ ꯉꯁꯤ ꯑꯩꯅꯅꯦ ꯏꯁꯤ ꯁꯨꯝ ꯀꯥꯔꯛꯇꯅ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯁꯦꯠꯇꯅ ꯆꯥꯔꯤꯁꯦ ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯈꯠꯂꯛꯄꯅꯦ꯫ ꯍꯩ ꯏꯃꯥꯒꯤ ꯁꯅꯥ ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯉꯁꯤ ꯅꯣꯡ ꯄꯥꯟꯕꯒꯤ ꯂꯥꯏꯗ ꯄꯣꯠ ꯀꯠꯄꯒꯤꯅꯦ ꯂꯐꯣꯏ ꯂꯐꯥꯡ ꯐꯖꯕ ꯑꯃ ꯌꯥꯎꯍꯧꯕꯅꯤ, ꯃꯗꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯆꯣ꯫ ꯃꯗꯨ ꯆꯥꯔꯒꯅꯦ ꯈꯥꯡꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯊꯋꯥꯏꯁꯦ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯈꯤꯕ ꯇꯥꯔꯦꯕ꯫ ꯆꯥꯕꯗꯤ ꯎꯔꯤꯉꯩ ꯆꯥꯅꯤ,
aduga chaklami na nungsit mo kungi masin sida porok soliba sanarembi imungna sangduna laphoidu langthoklaga mamada piramduna chakumda sak thongliba nganthoi manakta sanglakduna inama chaktuba kaya watlige sanarembi nang sanglakpa yam tan jare inama se matha saramini inamadi karigi chakumsida matha saramiba aduburo imana chak thengi isau langbududa chakse loisinba hathu tawbuda khuzamse uyansi daiziluri nang kaugi tawbusu imaga puna leibaduda inamase kauba ngamdraba topani inama nangsu inthina tapna tawba yadro imana isau langbase aidi mihun thawna basudi isaga se tarang pangchata chatle adugini insang dubu kari mathil noinama mathil budi utiga khamai kango amagani phare dudi inama kango su yawrabadina ugyanda saugri mehi salam ai saugri mana khrane pat thalagi adudasu khara thurani hoi khara thuro sanarembina manamagi mateng pangsinbiduna chaktu makhoi ani puna loisinminarami numidang wairomgi matamni nganthoi manemna ingkholgi napi phoi wa haiduna ingkholda sangduna napi phoiri aidi masigi mau amon bisin tawba thabakse untho nimitsi thupti haiwani hai mau kanino napi phoi wa hairaga uiduna mu leirabro uiribro thati napi duna kanna singla kanu nai kai hairakpra haipanida nangna napi phoi wa hairaga napi duda nungsi na nandu leiribadubo ima napi si phoiri ni nan bana tiye nayum pani di khanglaga thabak mana da ningthing tawba haitaba sibu nati nangmu nama na pana moi begini ti niyong karisu takpi tabidaktabro thabak ama tawbada amata isu tadi haibanida nangda takna hotnabada aise thabak ama oirabani monju natana dum leiniba adunani nangbu inemna ne mongai bi kauribase phajadro pakjadro inemna thoibiba mingsia sanarembina ima kaino ingkhol sida mu kwa khonglabadongna khongbiramisiba imagi rasi yaudaba khonjel do tabada nasagi na kongse I tari hai inim sabia nangna kari khangna nganglibano aise nangbu pogliba namani masida nangna ayaba sajilo haidi aidi ima warak saba khangledana ho nama warak podo ingna tapna hairaga warak piyo imagi law khongduna mi warak pasida namongse soja mi hunse katana ngawra sakhiba tari haireda isadi wa ngangwa kasya kanada bu tamnuribano khangde phai ngasidagine ai wa kanna ngangba tanindre hairabani nane ai ima warakpase wa ngangdabi yanglen sida lisai na singgeba nganthoina ima adudi naroidro hai mungai bia nang masu tumi layu sei tharibase sei na phangnabani masi pumba nangna thabak ama tawbada mon man madagi tholiba ngangtani asoi aranse simdok ningdana ngang sayurabasu inim sabi nupa phangdabi malai sina aibu manim phatabi mukta halibani masida hai inim sabi ima do waraka da bi saruknya tanna mon gai bi sida osin do wara u selfie ge hai se hek padiam laiban luri bi se hek li bai do khunjin basini ko sanarembina yare si ima nangam da sakru chalo ina masya ima na sum nangsin lu lei basida thabakam da tokhom khangdreba o isa gi sia nama ai bu talibane ba natro hai ningo sitabia nangsu nayum du palaga nani matu no ot khairabadi imagi thamoi se kalak gadabani isa ni yesibu mama ese phatta bid tahandogi hotnani ba imau maki sakta makne leiroi da hei swai daga leiroi da inama imana sauri ni kaina pairi se alu paiba mandri yare ko nangmusu ima se amuk hina sauki batari aima inama kaino napi du dumaina phoi baunabro tu sumaina marasi yang no phoi gadabani si oirabadi thusu thuredana inamagi napi khuphoidudi kokta hipi phabadu mangaikre manmandana tu aina phoiribase sumaina chop phoyo hoine sumaina phoiradi yam thui aidinga saidagi napi se mallamalaga phoibagi oiramane tapisi thuri si oirabadi ada sanarembia nangdi thabak pumba loina haiko inamadi ipamda leingai yungi mina thabamda suhalakti adunani inamana thabamda ningthina tawba haitribasi aina thabak tawninglabsu inama hum sangdana imungi thabak sing loina tawkhrabanina ai thabak amta leitab aina tarokpa haibabu inama hungi pakhon chatpadi ayam hai imungi thabak haitrasu inama hairaga poglakpa mi kana su leibanati leisabigi punsiga mogi punsiga su yam khenabani yam khenai ainaga
ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯩꯇꯕꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯑꯃꯨꯛ ꯆꯩꯁꯤꯜꯂꯛꯄꯁꯤꯗꯅꯤ ꯑꯩꯅ ꯊꯕꯛ ꯑꯝꯇ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯍꯣ ꯑꯗꯨꯒꯤꯗꯤ ꯅꯆꯟ ꯂꯩꯔꯤꯌꯦ ꯏꯅꯝꯃ ꯍꯩꯇꯕ ꯄꯨꯝꯕꯅꯦ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯇꯣꯏꯅꯤ ꯑꯗꯣ ꯏꯅꯝꯃꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯝꯗꯣꯛꯀꯗꯕꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ 이마는 강력바 이나무나 바깥리브도 마도 하나 샘도구 마ꯊꯧ ꯇꯥꯏ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯩꯅꯖꯕꯤꯅꯤ ꯏꯃꯥꯅ ꯉꯥꯡꯂꯤꯈꯩ ꯏꯅꯝꯃꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯅꯔꯦꯝꯕꯤ ꯏꯅꯝꯃꯗꯤ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯕꯁꯦ ꯍꯦꯛꯇ ꯈꯪꯕ ꯑꯗꯨꯒꯤꯅꯤ ꯈꯪꯕ ꯌꯥꯗꯦ ꯏꯅꯝꯃ ꯍꯌꯦꯡꯈꯩꯗꯤ ꯏꯃꯥꯅ ꯆꯩꯔꯕꯁꯨ ꯉꯥꯡꯂꯕꯁꯨ ꯊꯣꯏꯅ ꯈꯪꯕ ꯌꯥꯗꯦꯀꯣ ꯏꯅꯝꯃꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯒꯗꯕꯅꯤ ꯇꯞꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯊꯕꯛ ꯌꯥꯡꯕ ꯍꯥꯏꯁꯤꯗꯤ ꯈꯨꯠꯂꯣꯏꯔꯕ ꯃꯇꯝꯗ ꯃꯁꯥ ꯌꯥꯡꯂꯛꯀꯗꯧ ꯃꯔꯩꯔꯤ ꯏꯅꯝꯃ ꯍꯣꯏ ꯑꯗꯨꯗꯤ ꯏꯅꯝꯃ ꯉꯁꯤꯗꯒꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯃꯛ ꯇꯧꯔꯒꯦ ꯏꯃꯥꯅ ꯑꯩꯕꯨ ꯆꯩꯔꯤꯕꯁꯦ ꯆꯩꯗꯅꯕ ꯏꯅꯝꯃꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯒꯦ ꯉꯥꯟꯊꯣꯏ ꯃꯆꯜꯅ ꯇꯥꯛꯄ ꯉꯥꯡꯕ ꯂꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯕ ꯍꯩꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯁꯅꯔꯦꯝꯕꯤ ꯃꯥꯁꯨ ꯊꯕꯛ ꯈꯨꯗꯤꯡꯗ ꯌꯥꯎꯁꯤꯟꯗꯨꯅ ꯃꯅꯝꯃꯒꯤ ꯑꯁꯣꯏ ꯑꯁꯣꯏꯗ ꯇꯥꯛꯄꯤꯔꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯗꯤ ꯂꯣꯏꯔꯦ ꯑꯩꯕꯨ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯤꯕꯁꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯁꯨꯗꯣꯛꯂꯝꯁꯤꯔꯅꯦ ꯑꯌꯨꯛꯇ ꯐꯤ ꯁꯨꯔꯤꯉꯩꯗ ꯍꯦꯛꯇ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈꯤꯕ ꯍꯣꯏꯗ ꯇꯨꯝꯕꯁꯨ ꯉꯟꯃꯜꯂꯤ ꯑꯩ ꯐꯤꯁꯦ ꯍꯦꯛꯇ ꯁꯨꯗꯣꯛꯑꯝꯃꯒꯦ ꯉꯥꯟꯊꯣꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯤꯕꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯨꯔꯝꯃꯤ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯈꯟꯖꯩ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯐꯗꯤ ꯐꯕꯖꯥꯠꯅꯤꯀꯣ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯁꯤ ꯐꯥꯎ ꯊꯕꯛ ꯂꯦꯞꯇꯦꯕ ꯑꯁ ꯌꯥꯝ ꯐꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯏꯇꯨ ꯑꯣꯏꯅ ꯐꯪꯖꯔꯤꯕꯅꯤꯀꯣ ꯐꯩꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯐꯩ ꯁꯩꯇ ꯑꯁꯨꯛ ꯋꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯁꯨꯅꯣꯝꯖꯔꯤꯕꯁꯦ ꯅꯨꯄꯥ ꯃꯈꯣꯏꯅ ꯀꯩꯁꯨ ꯈꯪꯕꯤꯕ ꯅꯠꯇꯦꯕ ꯌꯨꯒ ꯊꯛꯆꯤꯜꯂꯒ ꯃꯗꯨꯗ ꯄꯠꯄꯤ ꯅꯩꯕꯤꯕ ꯆꯤꯡꯖꯥꯏꯐꯝ ꯀꯥꯏꯅꯕ ꯊꯥꯖꯤꯟꯕꯤꯕ ꯀꯥꯎꯁꯤꯟꯕꯤꯕ ꯃꯇꯨ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯅꯨꯄꯥꯁꯨ ꯄꯣꯛꯈꯥꯏꯈꯩ ꯂꯩꯔꯤꯕꯅꯦꯕ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯐꯝꯗꯤ ꯊꯣꯛꯄꯅꯤ ꯑꯩꯗꯧꯅ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯜ ꯐꯪꯕ ꯐꯪꯗꯕ ꯊꯕꯛ ꯈꯔ ꯁꯨꯕꯤꯔꯅꯤ ꯑꯗꯒꯤ ꯆꯥꯕ ꯇꯨꯝꯕ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯕꯤꯔꯅꯤ 이몽이 꼽놈디 누비는 로이 떠리버님 에이터부 크라 gian 따바 누빠 오이버기 이뚜게 와버 강비버기 와니 어두기 하르디 에이기 누비시디 버레버 사티네 파이게이 gian 따바 마뿌레바 이마 펑제버 가이세 에이기 누비기 타바 쿠퍼시 흉탕너 미나 고우라가 타갓나람되니고 에이디 타복진만이나 에이기 누비세 이게 타갓버 가이도 따바 펑자지버니 베이시 까나데 이몽다 짱가 장락기잖아 ngасidi ꯊꯕꯛ ꯐꯕꯤ ꯇꯨꯁꯦ ꯃꯊꯣꯏ ꯅꯨꯡꯉꯥꯏꯖꯅꯕ ꯈꯔ ꯊꯥꯒꯠꯄꯤꯒꯦ ꯏꯟꯖꯥꯡꯒꯗꯣ ꯅꯨꯡꯇꯤꯒꯤ ꯍꯥꯎꯕ ꯊꯣꯡꯅꯕ ꯆꯥꯎꯔꯦꯜ ꯃꯥꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯊꯕꯛ ꯐꯩ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯅꯗꯤ ꯃꯅꯦꯝꯒꯤ ꯆꯩꯐꯝ ꯉꯥꯡꯐꯝꯇ ꯂꯩꯔꯤꯕꯅꯤ ꯉꯥꯟꯊꯣꯏꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯃꯄꯥꯟ ꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯌꯥꯏꯅ ꯃꯥꯅ ꯍꯦꯛ ꯎꯔꯨꯗꯨꯅ ꯍꯩ ꯃꯧꯋꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯗꯨꯗꯤ ꯑꯃꯝꯕꯗꯨꯗ ꯏꯃꯥ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯤꯕꯁꯦ ꯁꯨꯗꯣꯛꯂꯝꯒꯦ ꯇꯧꯕꯅꯤ 이마 이마 누미당시다 타박 파비게 사다나 피 수리바 하이 몽몬 가이비 나부 소노가 통브라네 해 누미당시다 피 부톡도 수리바도 이사누 빠나이 통 복사바세 부시 텔랄라게 하이브로 마시기 몽몬 가이비 시마세 마시니 엔 떠보 타박 시마다 나다 이사데 하이브니다 이마 누미당네 피 수바세 모가마 부르이바 분시다 브라 하이 아쿠빠 마롤디 아이수 캉디 까리노 빵앙당이 파티 하리비스네 노이 ꯅꯨꯡꯊꯤꯜ ꯁꯨꯗꯨꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯕ ꯐꯤ ꯐꯥꯎꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯗꯤ ꯂꯧꯁꯤꯟꯅꯔꯤꯕꯗꯨꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯐꯤꯒ ꯄꯨꯊꯣꯛꯇꯨꯅ ꯁꯨꯔꯤꯕꯅꯦꯕ ꯍꯥ ꯌꯥꯝ ꯊꯨꯅ ꯐꯤꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨꯀꯣ ꯀꯔꯤꯅꯣ ꯏꯃꯧ ꯑꯃꯈꯛ ꯐꯪꯖꯕꯁꯤꯕꯨ ꯁꯦꯔꯦ ꯆꯠꯄꯤ ꯏꯃꯧ ꯑꯃ ꯍꯦꯛ ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯉꯦ ꯍꯥꯏꯕꯅꯤꯗ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯉꯛꯇꯨꯅ 이마ꯒꯤ ꯁꯅꯥ 이마 이자 ꯋꯥꯔꯤ ꯑꯃꯇ ꯈꯟꯅꯁꯤꯅꯤ ꯀꯩ ꯋꯥꯔꯤꯅꯣ 이마 ꯑꯗꯨꯕꯨꯔꯣ ꯅꯥꯅꯝ ꯑꯃ ꯂꯩꯔꯤꯁꯦ ꯃꯤꯔꯣꯟ ꯌꯥꯝ ꯊꯨꯡꯗ꯭ꯔꯦ ꯉꯜꯂꯤꯉꯩꯁꯤꯗ ꯋꯥꯔꯛ ꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯃꯁꯥꯒ ꯑꯃꯨꯛ ꯌꯥꯎꯁꯤꯟꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯂꯔꯣꯏ ꯃꯧꯅ ꯃꯤꯔꯣꯟ ꯊꯨꯡꯗꯕꯁꯦ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯂꯕꯗꯤ ꯐꯩ ꯀꯥꯏꯗꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯅꯅꯝꯁꯦ ꯑꯃꯨꯛꯇ ꯐꯨꯒꯥꯏꯁꯤ ꯍꯥꯏꯕ꯭ꯔꯣ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯃꯧꯅꯥꯎꯁꯤꯃ ꯐꯨꯕꯕꯨꯗꯤ ꯏꯃꯥ ꯏꯇꯣꯝꯇꯅ ꯐꯨꯔꯁꯨ ꯑꯗꯨꯝ ꯌꯥꯏꯗ ꯑꯗ ꯃꯈꯨꯠ ꯃꯁꯥꯒꯤ ꯍꯦꯛ ꯍꯜꯂꯣ ꯏꯃꯥꯁꯨ ꯁꯣꯛꯄ ꯈꯣꯠꯄ ꯇꯝ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯐꯨꯔꯕꯗꯤ ꯀꯤꯗꯅ ꯃꯈꯨꯠ ꯍꯜꯂꯛꯂꯔꯣꯏꯗꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯅꯝ ꯑꯁꯤꯗ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕꯗꯨꯕꯣ ꯊꯕꯛ ꯏꯪꯈꯥꯡꯕꯨꯗꯤ ꯈꯔ ꯍꯩꯇꯦ ꯃꯁꯤꯗꯤ ꯏꯃꯥꯅ ꯅꯨꯡꯇꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯍꯦ ꯍꯅꯨꯕꯤꯌꯥ ꯅꯪꯅꯁꯨ ꯌꯥꯝ ꯇꯧꯔꯤ ꯑꯋꯣꯏꯕ ꯋꯥ ꯈꯟꯅꯕ ꯑꯃ ꯏꯌꯥ ꯌꯥꯗꯦꯕ ꯃꯅꯦꯝꯅ ꯃꯃꯧ ꯂꯨꯅ ꯇꯧꯕꯁꯦ
ꯃꯃꯧꯗꯨꯅ ꯃꯊꯛ ꯀꯥꯔꯒ ꯆꯕꯦꯠ ꯌꯦꯠꯂꯤ ꯍꯥꯏꯕꯅꯤ ꯂꯩꯁꯥꯕꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯃꯌꯨꯝ ꯄꯥꯅꯤ ꯈꯪꯂꯕꯗꯤ ꯏꯃꯨꯡ ꯀꯣꯏꯕ ꯃꯁꯥꯅ ꯍꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯀꯥꯏ ꯑꯔꯤꯕꯤ ꯃꯥꯅ 이님 사ꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯑꯃꯨꯛ ꯄꯤꯁꯤꯜꯂꯦ ꯍꯥꯏꯕꯅꯤꯗ ꯑꯔꯤꯕꯤ ꯅꯪꯒꯤ ꯄꯥꯎꯇꯥꯛꯇꯣ ꯏꯜꯂꯕꯗꯤ ꯃꯧꯒ ꯃꯅꯦꯝꯒ ꯐꯣꯏꯅꯩ ꯃꯌꯥꯝꯁꯦ ꯐꯣꯏꯅꯈꯤꯗ꯭ꯔꯣ ꯍꯦ ꯑꯄꯪꯕꯤ ꯈꯔ ꯈꯠꯅ ꯈꯔ ꯐꯨꯅ ꯇꯧꯕꯁꯤꯕꯨꯅꯤꯅꯦ ꯃꯅꯤ ꯃꯃꯧ ꯍꯥꯏꯔꯤꯕꯁꯦ ꯏꯁꯥ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯅꯕꯨꯛ ꯀꯌꯥ ꯐꯠꯇꯤꯌꯦ ꯅꯣꯡꯃꯇ ꯅꯃꯥꯏꯒꯤ ꯃꯤꯆꯪ ꯆꯪꯗꯦꯕ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯅꯤꯁꯨ ꯈꯪꯗꯕꯤ ꯅꯪꯕꯨ ꯑꯩꯅ ꯏꯁꯥꯅꯤ ꯀꯒꯥꯏꯗꯅ ꯌꯣꯛꯂꯤꯕꯁꯦ ꯏꯃꯥ ꯁꯦꯜ ꯄꯥꯝꯃꯨꯔꯛꯏ ꯀꯥꯟꯅꯗꯦ ꯅꯨꯄꯥ ꯈꯔ ꯄꯪꯕ ꯑꯃ ꯊꯤꯔꯒ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝ ꯌꯦꯠ ꯇꯧꯔꯤ ꯅꯪ 이마 따닝데고 ꯆꯠꯅꯕ ꯌꯥꯕ ꯋꯥ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯋꯥꯗꯣ ꯉꯥꯛꯅ ꯆꯠꯀꯗꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯒ ꯑꯩꯕు ꯐꯠꯇꯦꯌꯦ ꯑꯩ ꯇꯨꯝꯒꯦꯁꯦ ꯏꯃꯥ ꯐꯛ ꯊꯥꯔꯒ ꯀꯩꯅꯣ ꯇꯨꯝꯃꯨꯔꯣ ꯐꯛ ꯊꯥꯔꯒꯗꯤ ꯅꯪ ꯍꯦꯛ ꯇꯨꯝꯃꯨꯔꯣ ꯅꯪꯅ ꯇꯨꯝꯂꯤ ꯐꯃꯨꯡꯁꯤꯗꯤꯅꯦ ꯑꯩꯒꯤ ꯑꯎꯟ ꯐꯃꯨꯡꯅꯦ ꯅꯈꯣꯡꯒꯗꯣ ꯀꯣꯟꯁꯤꯜꯂꯨ ꯑꯩ ꯍꯤꯞꯇꯔꯛꯀꯦꯁꯦ 이 ꯄꯣꯠꯁꯤꯗ ꯅꯥꯄꯣꯠꯀ ꯁꯥꯕꯤꯔꯛꯀꯅꯨ ꯉꯥꯟꯊꯣꯏꯁꯨ ꯀꯥꯗ ꯆꯪꯂꯛꯄꯅꯤ ꯆꯥꯎꯔꯦꯜꯅ ꯅꯨꯄꯤ ꯅꯪ ꯊꯕꯛ ꯂꯣꯏꯔꯕꯣ ꯋꯥꯔꯝꯃꯅꯤ ꯈꯔꯁꯨ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯍꯣꯏ ꯅꯨꯄꯥ ꯋꯥꯕꯨꯗꯤ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯃꯧ ꯑꯣꯏꯔꯒ ꯃꯁꯛ ꯊꯤꯖꯤꯜꯂꯦ ꯍꯥꯏꯔꯤꯁꯦ ꯑꯩ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯚꯥꯞ ꯇꯥꯔꯛꯏ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯦꯕ ꯐꯥꯎꯕ ꯁꯪꯅꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯁ ꯉꯥꯟꯊꯣꯏ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯐꯖꯕꯗꯣ ꯈꯨꯖꯤꯟ ꯈꯨꯌꯥꯒ ꯐꯦꯡꯗꯅ ꯅꯕꯨꯡ ꯑꯍꯨꯝꯗꯨꯅꯁꯨ ꯃꯆꯟꯅꯨꯄꯤ ꯃꯇꯣꯝꯇꯅꯦꯅ ꯅꯥꯟꯅ ꯊꯝꯕꯤꯔꯝꯕꯅꯤꯅ ꯃꯇꯝꯗꯨꯗꯗꯤ ꯐꯖꯩꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗꯒꯤ ꯊꯤꯖꯤꯟꯕꯁꯨ ꯍꯧꯔꯦ ꯅꯀꯣꯛꯀꯗꯣ ꯂꯨꯖꯗ꯭ꯔꯕ ꯀꯔꯤꯅꯣ ꯅꯁꯝꯒꯗꯣ ꯁꯟꯕꯤꯅ ꯁꯟꯅꯧ ꯂꯦꯛꯊꯣꯛꯄꯗꯨ ꯃꯉꯥꯏꯔꯦ ꯅꯞꯁꯜꯂꯒ ꯈꯨꯖꯤꯟꯒꯗꯨꯅ ꯏꯁꯨ ꯁꯨꯗꯅ ꯈꯨꯅꯝꯗꯨꯁꯨ ꯀꯔꯤ ꯇꯧꯔꯦ ꯑꯗꯣ ꯈꯨꯅꯤꯡꯗꯨꯁꯨ ꯇꯨꯃꯤꯟꯅꯕꯗ ꯊꯦꯡꯉꯛꯄꯗ ꯒꯦ ꯂꯥꯎꯔꯦ ꯁꯟ ꯃꯔꯤꯗꯨ ꯃꯉꯥꯏꯔꯦꯕ ꯅꯁꯛꯇꯨꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯃꯟꯗꯅ ꯃꯤꯅꯥꯏꯅꯤ ꯅꯪꯅ ꯃꯥꯜꯂꯤꯁꯦ ꯈꯔ ꯂꯩꯔꯗꯤ ꯆꯥꯛꯅꯤꯕꯤ ꯑꯃꯨꯛ ꯃꯥꯜꯂꯛꯇꯅꯕ ꯅꯨꯄꯥ ꯌꯥꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯅꯪꯒꯤ ꯊꯥꯒꯠꯂꯤꯔ ꯁꯤꯊꯩꯔ ꯈꯪꯗ ꯋꯥꯔꯤ ꯑꯁꯥꯡꯕꯁꯦ ꯇꯥꯕꯗ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯈꯞ ꯆꯤꯡꯉꯦꯕ ꯇꯨꯝꯃꯨ ꯑꯩ ꯅꯨꯄꯤꯗꯤ ꯊꯕꯛ ꯐꯕꯤꯅꯤꯅ ꯋꯥꯔꯝꯃꯅꯤ ꯍꯌꯦꯡꯁꯨ ꯉꯟ ꯍꯧꯒꯠꯂꯒ ꯊꯕꯛ ꯁꯨꯗꯣꯏ ꯑꯣꯏꯔꯝꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯌꯥꯏꯅꯨ ꯏꯁꯧ ꯍꯦꯛꯇ ꯍꯧꯏ ꯍꯩꯃꯧ ꯀꯔꯤꯅꯣ ꯂꯝ ꯇꯩꯕꯕꯨ ꯑꯁꯨꯝꯅ ꯇꯩꯕ ꯍꯧꯅꯕ꯭ꯔꯅꯦꯍꯦ ꯐꯅꯁꯨ ꯇꯥꯛꯏ ꯐꯅꯁꯨ ꯉꯥꯡꯉꯤ ꯂꯧꯗꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯧꯅꯣ ꯅꯅꯥ ꯄꯥꯜꯂꯤꯕꯗꯨꯕꯨ ꯅꯠꯇꯦ ꯁꯅꯥ ꯑꯆꯧꯕ ꯁꯤꯅꯅꯕ ꯂꯩꯇꯦꯡꯒꯤ ꯄꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯍꯥ ꯃꯤꯑꯣꯏꯕꯅ ꯅꯥ ꯄꯥꯜꯂꯤꯕꯁꯦ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯇꯥꯔꯒ ꯏꯀꯣꯛ ꯑꯁꯤꯗ ꯈꯟꯊꯕ ꯉꯝꯅꯅꯕꯅꯤꯅꯦꯍꯦ ꯃꯣꯟꯒꯥꯏꯕꯤ ꯅꯪꯕꯣ ꯏꯃꯥ ꯅꯃꯧꯅ ꯀꯔꯤ ꯁꯣꯏꯔꯕꯒꯦ ꯈꯣꯟꯗꯥꯒꯗꯤ ꯏꯃꯥ ꯅꯃꯧꯅ ꯀꯔꯤ ꯁꯣꯏꯔꯕꯒꯦ ꯀꯥꯏꯗꯅ ꯃꯦꯡꯊꯥ ꯁꯤꯟꯅꯔꯗꯅ ꯅꯅꯥ ꯄꯪꯕꯗ ꯅꯠꯇꯅ ꯅꯃꯤꯠꯇꯨꯁꯨ ꯇꯥꯛꯂꯕ꯭ꯔꯣ ꯌꯦꯡꯉꯣ ꯅꯪꯅ ꯂꯝꯇꯨ ꯇꯩꯔꯤꯕꯅꯦ ꯇꯧꯔꯤꯕꯁꯦ ꯏꯄꯣꯝꯒꯤ ꯏꯄꯣꯝ ꯉꯥꯛꯇ ꯁꯤꯅ ꯍꯣꯔꯦꯟ ꯀꯪꯂꯒ ꯃꯔꯥꯡ ꯇꯨꯔꯥꯡ ꯂꯥꯡꯂꯣꯏꯗ꯭ꯔꯣ ꯅꯪꯒꯤꯁꯤꯗꯤ ꯂꯝ ꯇꯩꯕ ꯅꯠꯇ꯭ꯔꯦ ꯏꯁꯤꯡ ꯍꯩꯗꯣꯛꯂꯒ ꯅꯥꯟꯕꯤ ꯁꯥꯟꯅꯕꯅꯤ ꯁꯥꯟꯅꯕ ꯏꯃꯥ ꯅꯃꯧ ꯑꯃꯨꯛ ꯍꯜꯂꯒ ꯂꯝꯁꯦ ꯇꯩꯖꯔꯒꯦ ꯍꯥꯏꯗ꯭ꯔꯁꯨ ꯁꯣꯏꯔ ꯈꯪꯂꯕꯗꯤ ꯀꯣꯛ ꯍꯜꯂꯒ ꯇꯩꯕ ꯀꯩꯗꯧꯒꯦ ꯏꯅꯝꯃ ꯂꯝꯗꯨ ꯇꯩꯕ ꯂꯣꯏꯔꯕꯗꯤ ꯌꯥꯔꯦ ꯍꯜꯂꯒ ꯇꯩꯔꯨꯔꯅꯨ ꯏꯅꯝꯃ ꯋꯥꯅꯕꯅꯤ ꯊꯣꯏꯅ ꯊꯤꯕꯁꯨ ꯅꯠꯇꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯍꯩ 이님 사비 시다비 ꯅꯪ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯍꯩꯄꯥ ꯁꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯠꯇꯦ ꯏꯁꯥ ꯅꯪꯅ ꯃꯃꯥ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯔꯧ ꯊꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯁꯛꯃꯛꯅ ꯃꯤꯔꯥꯡ ꯍꯦꯛ ꯃꯥꯟꯈꯩ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯌꯦꯠꯄ ꯈꯣꯠꯄꯒ ꯏꯃꯥ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅ ꯑꯣꯜꯂꯛꯄ ꯅꯨꯄꯤꯅꯣ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝ ꯁꯤꯡꯊꯥꯅꯗ꯭ꯔꯤꯕꯁꯤꯕꯣ ꯅꯣꯡꯃꯇꯁꯨ ꯏꯅꯝꯃꯅ ꯋꯥꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯁꯤꯡꯊꯥꯅꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯏꯃꯥꯒꯤ ꯃꯤꯡꯁꯦ ꯉꯥꯡꯕꯤꯔꯥꯏ ꯀꯥꯏꯅꯒ ꯀꯧꯔꯝꯕꯗꯤ ꯄꯛꯆꯒꯗꯧꯅꯤ ꯀꯌꯥꯗ ꯃꯁꯤꯡ ꯀꯜꯂꯤꯕ ꯂꯩꯁꯥꯕꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯃꯥ ꯑꯩꯁꯤꯕꯨ ꯃꯣꯟꯒꯥꯏꯕꯤ ꯃꯧ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯅꯦꯝ ꯐꯠꯇꯕꯒꯤ ꯇꯥꯍꯜꯂꯤꯕꯅꯦꯕ ꯅꯪ ꯏꯆꯥ ꯑꯣꯏꯔꯝꯕꯒꯤ ꯑꯩꯅ ꯅꯁꯝꯗꯣ ꯈꯣꯏꯕꯤꯗ꯭ꯔꯕꯅꯤ ꯃꯤꯇꯣꯞꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯁꯝꯗꯣ ꯈꯨꯇꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯠꯂꯝꯒꯅꯤ ꯉꯁꯥꯏ ꯅꯌꯨꯝ ꯄꯥꯟꯅꯤꯗꯤ ꯈꯪꯗ꯭ꯔꯒ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯍꯩꯅꯨ ꯁꯥꯗꯅ ꯂꯩꯔꯦ 이몽씨 ꯂꯩꯔꯤꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ 이모 몬가이 소리시가 이사누비 하이누 소리시가 소리 애니기 말했더냐 야이 노이네 레이버세 온통 코이도우세 텄가더리다 이디야 코이도우 텄라바디 이싱아 사바다 코이히도 텄라가 타우스 야죠 이마나 스와이다 미게 소이 빠나라가 레이가다부기 서로 아이가 시네 이시 좀 까락가더리다 시디 미기 먹고 닝골가 우나바 야데 코이 사던 싱나이 하이 에코이기디 로이레 묵도이바 닝골가 먹고 납심나크라가 마님 아이부나 동안나 따할리버네 파이파이 나코이니 쌍다나 미쌍 얌나 쌍나라버니나네 아이수 아이
ꯑꯩꯒꯤ ꯃꯤꯁꯪ ꯊꯤꯒꯦꯕ ꯍꯩ ꯁꯥꯎꯔꯦꯜ ꯏꯃꯥꯒꯤ ꯁꯥꯎꯔꯦꯜ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯃꯤꯗꯤ ꯃꯤꯁꯪꯒ ꯌꯥꯝ ꯆꯪꯅꯈ꯭ꯔꯦ ꯅꯪꯁꯨ ꯏꯃꯥꯒꯤ ꯃꯤꯁꯪ ꯆꯪꯂꯣ ꯂꯥꯎꯅꯦ ꯆꯥꯎꯔꯦꯜ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯝ ꯃꯅꯥꯒꯤ ꯏꯐꯥ ꯐꯥꯈꯩ ꯍꯀꯥꯝ ꯋꯥꯋꯥ ꯆꯜꯂꯗꯨꯅ ꯊꯣꯛꯂꯛꯏ ꯑꯁ ꯗꯥꯎꯒ ꯌꯥꯔꯣꯏꯗ ꯇꯧꯔꯤꯁꯤ ꯑꯩꯅ ꯃꯤꯁꯪ ꯈꯣꯝꯕ ꯃꯤꯅꯕꯨ ꯀꯌꯥꯝ ꯖꯨꯠ ꯆꯥꯅꯤꯒꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ 이마기 사우레 ꯌꯦꯡꯉꯣ 나사누피 시tta비시가 ꯅꯪꯒꯤ ꯅꯨꯄꯤ ꯃꯣꯟꯒꯥꯏꯕꯤꯁꯤ가 미상 오이래가 이마부 ꯈꯠꯅꯕ ꯍꯧꯔꯤꯕꯁꯦ ꯑꯅꯤꯁꯦ ꯏꯁꯥ ꯑꯝꯇ ꯊꯤꯅꯁayꯨ 이마 따게ꯕ 이마 이두가 있어가도 그리 이제이도이노 오 나또 몬가이비세 타박 쿠딩기 아가tta 마수 따데 타박 떠우다 마수 따나 떠우다 따모어다나 이마나 세이루리 아두가 나사누피 시tta비시나 쏙토락라가 마마 아이지 생각다 쿰리바네 뚜뚜 ꯌꯦꯡꯉꯣ ꯅꯪꯒꯤ ꯅꯇꯨꯁꯤꯅ ꯇꯩꯔꯤꯕ ꯂꯝꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯣꯕ ꯏꯁ ꯑꯗꯨꯗꯤ ꯏꯃꯥꯅ ꯂꯥꯜꯂꯤ ꯀꯩꯅꯣ 이마기 사우레 미 ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯛ ꯋꯥꯅ ꯅꯥꯟꯅ ꯇꯩꯖꯔꯤꯕ ꯂꯝꯁꯤꯕꯨ ꯐꯖꯗꯦꯅ ꯆꯩꯔꯗꯤ 이사누피나 만나면 미생 쌍품 두이 까이노이마 아이소 이마기 미생 쌍오이 아이기 누비기 미생 쌍도이니 하이 아따 뭐라 나 호이부 아이나 이 마툼드기 싸움놈의 욕리마시부 아이기 시탁다 쿰나가 나도 미생 쌍나브라네 로이래 로이 히아이 노이기 이봉세 뿜로이 엑 로이래 마시기 몽몬가이 비시 락바다기 뿜로이 로이래 하이시 히라이마 나몽 누비 타박 빡크라비시다 몬가이 비가이디 아이 사오그리고 ꯑꯩꯒꯤ ꯅꯨꯄꯤꯗꯧꯅ ꯊꯕꯛ ꯐꯕ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯕꯨ ꯃꯃꯧ ꯂꯩꯔꯤꯒꯦ ꯍꯥ ꯀꯅꯥꯒꯤ ꯃꯃꯧꯕꯨ ꯃꯥꯗꯧ ꯊꯕꯛ ꯐꯪꯒꯦꯕ ꯃꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯊꯕꯛ ꯂꯦꯞꯄ ꯅꯠꯇꯦ ꯐꯤ ꯁꯨꯔꯤꯕꯅꯤ ꯏꯆꯥꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥ ꯏꯃꯥꯗꯤ ꯃꯁꯤꯅ ꯈꯪꯉꯤꯅꯦ ꯅꯨꯄꯥꯕꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯝꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯄꯥꯕꯨꯁꯨ ꯏꯃꯥꯅ ꯉꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯁꯤꯔꯝꯗꯥꯏꯒꯤ ꯈꯞ ꯈꯞ ꯆꯤꯡꯗꯅ ꯂꯩꯔꯕꯗꯨ ꯐꯥꯎꯕ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯄꯥ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯄꯥꯎ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯀꯥꯏꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯗꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯏꯄꯥꯕꯗꯣ 시름다 여러파오 이마는 땀을 ጳ우 따르가 시키더니 이마 말렘시다 누피는 감다부 누파 레이되고 레레디 암도 부도록 나사 히닥 도게 마모 옷비 마님얌 마랑가이 나사 히닥 셈겸 아이다네야 까라이다 너무 싹라우라게 해 소이다 레이다나 아이수 우럭우럭 자카다기 사룩부디 아이다 사사후라게 하이 뭔가이비야 낭무수 아이나 할락보다 싹 오이라무 싹가 락락라가 싱수부다 nga이림 하이라까니 ꯌꯥꯏꯅꯨ ꯆꯠꯈ꯭ꯔꯕꯗ ꯁꯥꯎꯔꯦꯜ ꯁꯅꯔꯦꯝꯕꯤ ꯉꯥꯟꯊꯣꯏ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯁꯈꯤꯅ ꯍꯩꯃ ꯏꯆꯦ ꯌꯥꯏꯅꯨ ꯅꯠꯇ꯭ꯔꯣ ꯏꯆꯦꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯅꯃꯧ ꯂꯥꯛꯈꯤꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯁꯈꯤꯌꯥ ꯅꯪꯕꯨꯁꯨ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇ ꯆꯔꯥꯡꯅꯔꯈꯤꯅꯨ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯒꯤ ꯏꯆꯥꯅꯨꯄꯥꯗꯒꯤ ꯄꯨꯟꯅ ꯏꯃꯧꯒꯤ ꯉꯥꯛꯇꯣꯛꯍꯧꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇ ꯆꯤꯛꯅ ꯐꯝꯂꯨꯒꯦꯗꯅ ꯀꯩꯊꯦꯜꯁꯤꯗ ꯊꯣꯔꯛꯂꯤꯕꯅꯤ ꯍꯩꯃ ꯀꯩꯅꯣꯅꯤ ꯏꯆꯦ 이시기 너머두부 마냥가 옷브로 마사카디 얌몬자비 만바다이냐 아이나 뭐 옷리라 뭐나이 옷리람디 떠오래 이세수 갸안따디예 아이나 갸안따바 하이바부 아이기 몽도 마하기 몬바다기 몬라비 몬가이비 이몽니 타박 아마 떠오다 뿡사트레 짠 아두수 아목 떠오리바 타박도 소이리바 아다이수 마님니 사다나 카라두 낭세이바 떠우자이예 이삼삼나 아두다 아이부 이사아니류 상다나 마님 파트비 따할리바니다나 아이기 몽도 마이비 마거우라가 아묵다 라이든가 쿠람 토안시라 캉네 타보인 캉떠보다 마수 따는나봐 하이마 이시야 낭디 싱마 말라가 얌 빵라미 와 오이래 hꯧ지kan기 몽세 얌 남라바니 누피나부 이문고이바 이때 하이브로 마린 딴바기 타박 하이다바 사리바니 캉이다나 이세기디 나사닝올누수 마윤 반지다나 아두나 타박 하이다바 사리바 나사닝올나 똥자기니 칸다나 아두가냐 나모기 라이팅 쿠르무기 머훗 마마는 항무와 따지버도 나사 아니도 아도 아묵다 투나 라이팅 잉투 소이다나 나모 누비두나 셈질럼가니예 마기 미생 짱나바 까이다나 호이니 사키야 낭나 하리비시 숨럼가도 말레 이세수 이사 아니도 마마 아이기 와가 암따 따키드레바 이세야 닝올가 모가 하이나리바 나트로 잉티나바다 아두기 오나 땡나바다 닝올나 마마 미라이라가 maugi misang sanglibadi nanausinego aigi maudo khangidana manem aingondaga hangana khumbadi laidana ma ene phawba yengba ngamana temi ai isanupi halakpi me laibuduga aigana otpada mau haise adumna ningolga manemga na khara otpa adu ganda da moina kina hangoina sakadabani ise nang sakhiya ise satlage amai bimda thuna tanarukige natrabadi isegi mungdo kaibana hanba tare ꯍꯣꯏ ꯍꯣꯏ ꯏꯆꯦ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯦꯗꯣ ꯅꯅꯥꯎꯒꯁꯨ ꯍꯦꯛ ꯇꯥꯟꯅꯁꯤ
ꯏꯆꯦꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯪꯂꯛꯑꯣ ꯍꯣꯏ ꯍꯣꯏ ꯁꯥꯈꯤ ꯑꯁ ꯀꯝꯗꯧꯏ ꯉꯁꯤꯗꯤ ꯆꯥꯛ ꯆꯪꯂꯅꯤ ꯑꯄꯪꯕ ꯃꯤ ꯁꯥꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯑꯩꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯖꯤꯟꯕꯗꯒꯤ ꯏꯆꯦꯁꯦ ꯄꯥꯈꯠꯇꯅ ꯆꯦꯟꯈ꯭ꯔꯦꯗꯅ ꯁꯣꯝꯗꯅ ꯁꯅꯔꯦꯝꯕꯤꯅ ꯏꯅꯝꯃ ꯌꯥꯔꯦꯁꯤ ꯐꯤꯔꯣꯏ ꯁꯨꯕꯤꯔꯒꯦ ꯏꯅꯝꯃ ꯋꯥꯔꯝꯃꯅꯤ ꯌꯥꯅꯤꯗ ꯏꯅꯝꯃ ꯁꯨꯝ ꯁꯨꯒꯦ ꯏꯅꯝꯃ ꯅꯪꯁꯦ ꯃꯧ ꯑꯣꯏꯔꯛꯄꯗꯒꯤ ꯁꯛꯁꯨ ꯑꯃꯇ ꯊꯣꯛꯇ꯭ꯔꯤ ꯉꯁꯤꯗꯒꯤ ꯀꯦꯊꯕꯧ ꯌꯨꯝꯁꯤꯗ ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯑꯗꯨꯒ ꯏꯅꯝꯃꯅ ꯊꯕꯛ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯒꯗꯕꯒꯤ ꯃꯍꯨꯠ ꯀꯦꯅ ꯑꯗꯨꯝ ꯂꯩꯊꯣꯛ ꯏꯅꯝꯃꯅ ꯅꯁꯛ ꯊꯤꯖꯤꯜꯂꯛꯑꯗꯤꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯤꯠꯇꯣ ꯂꯩꯀꯥꯏ ꯀꯣꯏꯖꯈꯤꯁꯅꯤꯀꯣ ꯑꯁꯨꯝꯅ ꯁꯅꯔꯦꯝꯕꯤꯅ ꯃꯅꯝꯃꯕꯨ ꯅꯤꯡꯊꯤꯅ ꯂꯣꯏꯅꯕꯤꯕꯗꯒꯤ ꯉꯥꯟꯊꯣꯏꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯍꯩꯔꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯆꯥ ꯈꯥꯏꯅ ꯈꯥꯏꯅ ꯇꯧꯕ ꯍꯩꯔꯕꯗ ꯃꯁꯥꯁꯨ ꯀꯣꯝꯂꯗꯨꯅ ꯃꯀꯦ ꯁꯦꯝꯕꯁꯨ ꯍꯧꯔꯝꯃꯤ ꯁꯅꯔꯦꯝꯕꯤꯁꯨ ꯃꯅꯝꯃꯅ ꯊꯕꯛ ꯏꯪꯈꯥꯡ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯩꯗꯨꯅ ꯀꯦꯅ ꯅꯥꯟꯅ ꯂꯩꯕ ꯎꯔꯒ ꯍꯔꯥꯎꯖꯔꯝꯃꯤ 이마기 사나리엠비야 낭부 이마기 와서야 키타디 따오까이도보게 낭나 파이 칼리바나 남마세야 마 파타비니 마나 타복 하이진나드리바세야 따오심나리바니네 예고 마나 하이띠다나 타복 쿠딩 라이톡라바디 낭나 따오리다나 아두나 마나 따오심나리바니네 이마 낭부 판나수 할로이 와칼 카식 따따로 까이도게 헤이 낭나 강포나띠 뚜밀레유 마시기 뭐 뭔가비세야 이마이사 상드나 와라까다바니 낭 강이다나 이마나 하리세야 이나마시부 가바이도 와락세 하이브노 이마이사 상드나 히투푸가이세 하이브라바 gian tarakpaga mi puninglakpra isaswa 푸세이드나가 와락pa 야ponte nanamagi mapamgi mabung ahumdo yam satibani masanupisi 푸이가 따라버디냐 이마이사 마tum tasil라가 turinda 타다기 좀 하이rakani aduna 이마이사 ngasiدagi toanikta sasi adu oirabadi nangna mateng pangmasu yararoi masagi thabaksu masana tawzaredana aina yum pankrabadi kamdawai mana adugi wabu kaino isa ningol mayum pankrabadi isa piba mathantani isa pibaga mu puna saminaraga loire kaino adudi ima ai sakhum tongana semlurage hoi hoi semuro nahana imagi wase taramabadi sithokidro ado ima aina tongana semdi sakhum sidi ima khakini ko aidi tasogi namaga puna dum stani hai ngai khonia idong khapta tongan sabadi ima sak thongba tali ngai ko aibani imagi sanari minangbo haiba tasina dabi sakhini he haidi as mana ahiwa tari buiningure aduga madi oida taraga yeta phawdoklamni oire masibu ai sakhum tongana mu khaidoklamna tokpo tare ai amukta khamaurukhige hiyainu sakina insilakhiba numit adudagi mamogi khongthang khuding senaduna ta leirammi mamogi asoibam ta leiraktrabaduda hiyainu seidaba ngangdaba yade haibagi matagum upuda ningthina suraga thamli phisingdu puthoktuna masigi mausia ya pattaba mauni मान हंदक मरक मकेगा सेमदना नुंगाई नुंगाई लेथोकलगा हाइगी इसा अपंगबिसिदना थेम थेमदना थबक तौहनबगा सारदना खंगिदना लाकनागे बंगसिदि हाय मावा इमाकी फे मोयप मयामसे अमुक्ता निंथिने सुदोकलमु आई असवाई फाउदा थोकलुगे नंग यौनाबी नंगद्रि कायना सिटना थोकपिदु तौरंगनुको सिटनिंगाई फे सुबा अमता लेत्रबनी अदुना ngasi nungsa leirigaida kangma nangnaba suramgadabaniको होइमा nganthoi manemgi phisingdu pukri mapaladuda buthaduna phidu suba haubaga sanarembina nama ekhoi sak thongkhrabo loire nangmu sak lamabo handakti ekhoi namasya thabaka yam pharabiko aidi nga masaga moro atekbaga thongma saninga haidana kaithel dagi leib satlubani inama du sairamtre adu inama phidu isubirage imagi natro aina lerekpa nga masasya inamana hauna thongbiyuna aina thongbadagi inamana thongbani hena mahau layeba hoi hoi adudi inama nangna lerak panga masasya thongnaba tawrukige phatloisilaga inama phisya amuk subu yawbige hoi inama hiyainu mana halakpada masanupi na phisu du lerembudu da sauna imagi sanarembi karigino isana phisuram libase nana matawngam bisina themlaga suliba moireni ne aina phise su haidina adu hazal sinarambaneba aduga mana marin tanana phise nangona sulibaneba ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯍꯟꯕꯤꯕꯁꯤꯗ ꯃꯥ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯕ ꯑꯁ ꯏꯃꯥ ꯅꯪꯕꯨ ꯉꯥꯏꯈꯣꯃꯤ ꯐꯤꯁꯦ ꯑꯩꯅ ꯁꯨꯒꯦꯅ ꯁꯨꯕꯅꯦꯕ ꯇꯥꯗꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯃꯥ ꯉꯥꯏꯈꯣꯃꯤ ꯍꯩ ꯃꯧꯋꯥꯡ ꯒꯥꯏꯕꯤ ꯉꯁꯥꯏꯅ ꯆꯥꯛ ꯂꯣꯏꯍꯧꯔꯕ ꯅꯠꯇ꯭ꯔ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯈꯨꯝꯗꯨꯗ ꯀꯩꯗꯧꯔꯤ ꯏꯃꯥ ꯉꯥ ꯃꯆꯥꯁꯤ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯀꯔꯤꯒꯤ ꯉꯥ ꯃꯆꯥ ꯃꯁꯤ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯒꯦꯗ ꯍꯩ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯊꯤꯕꯣꯡ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯎꯋꯣ ꯀꯧꯈꯥꯏꯒꯦ ꯃꯁꯤ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ
ꯁꯅꯥꯔꯦꯝꯕꯤꯅ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯕ꯭ꯔꯣ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯈꯩ ꯏꯃꯥ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣꯕ ꯍꯩꯅꯨ ꯁꯥꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯅꯪꯁꯨ ꯐꯨꯔꯧ ꯍꯥꯏꯕ꯭ꯔꯣ ꯉꯥꯁꯦ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯊꯑꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯨꯒ ꯏꯅꯝꯕꯅ ꯊꯣꯡꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯉꯥꯁꯦ ꯂꯣꯏꯅ ꯀꯥꯎꯈꯥꯏꯔꯕꯅꯦꯕ ꯏꯃꯥꯅ ꯀꯥꯎꯈꯥꯏꯔꯤꯕ ꯉꯥꯁꯦ ꯍꯧꯖꯤꯛꯃꯛ ꯈꯨꯜꯂꯒ ꯅꯤꯡꯊꯤꯅ ꯊꯣꯡꯂꯒ ꯑꯌꯨꯛ ꯄꯤꯖꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯏꯃꯥꯒ ꯀꯧꯔꯣꯏꯗꯕꯅꯤ ꯑꯩꯒꯤ ꯃꯁꯤꯡꯗꯣ ꯈꯪꯉꯤꯗꯅ ꯏꯅꯝꯃ ꯂꯥꯛꯑꯣ ꯐꯝꯃꯒ ꯂꯩꯊꯣꯛꯎꯁꯤ ꯃꯥꯟ ꯊꯣꯛꯄ ꯇꯧꯖꯁꯅꯤ ꯁꯅꯥꯔꯦꯝꯕꯤꯅ ꯉꯥꯟꯊꯣꯏꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯑꯁ ꯄꯦꯜꯂꯕꯅꯤꯍꯦ ꯑꯩꯅ ꯉꯥꯛꯇ ꯃꯅꯦꯝ ꯁꯥꯊꯤꯕꯤ ꯁꯥꯒꯦ ꯇꯧꯕꯁꯦ ꯏꯆꯥꯅꯨꯄꯤꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯑꯣꯏꯔꯝꯃꯦ ꯇꯧꯔꯤꯁꯤ ꯑꯩꯁꯨꯕ ꯗꯥꯎ ꯌꯥꯝꯃꯟꯗꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯂꯪꯈꯥꯏꯔꯨꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯈꯨꯟꯖꯤꯜꯂꯒ ꯊꯣꯡ ꯇꯥꯔꯤꯕ꯭ꯔꯣ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯃꯁꯤꯃꯨꯛ ꯊꯣꯡꯗ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯑꯃꯨꯛ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯃꯥ ꯂꯧꯕꯅꯦꯕ ꯉꯁꯤꯒꯤꯕꯨꯗꯤ ꯑꯩ ꯉꯥꯁꯦ ꯈꯨꯜꯂꯒ ꯊꯣꯡꯕꯤꯔꯒꯦ ꯃꯁꯤ ꯃꯌꯨꯝ ꯄꯥꯟꯒꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯏꯃꯧ ꯑꯣꯟꯅꯤꯡꯂꯤꯕꯁꯦ ꯑꯣꯠꯄ ꯄꯥꯛ ꯐꯪꯂꯣꯏꯗꯧꯔꯤꯌꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯝꯕꯅ ꯑꯩꯅꯗꯤ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅꯤ ꯀꯣꯏꯊꯤ ꯊꯤꯔꯨꯏ ꯑꯗꯨꯒ ꯅꯣꯏꯅꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯋꯥꯊꯤꯒ ꯁꯨꯔꯝꯃꯤ ꯀꯣꯛꯆꯥꯎꯅ ꯀꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯗ ꯀꯨꯏ ꯀꯩꯗꯧꯔꯒ ꯆꯥꯁꯤꯒꯦꯅ ꯈꯟꯅꯔꯝꯃꯤꯅꯤ ꯌꯥꯔꯦꯁꯦ ꯅꯣꯏꯅꯤ ꯋꯥꯔꯤꯗꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯄꯤ ꯐꯥꯔꯨꯁꯤ ꯂꯥꯛꯑꯣ ꯇꯣꯝꯕꯅ ꯌꯥꯔꯦ ꯏꯇꯥꯎ ꯃꯇꯝꯅ ꯃꯇꯝ ꯁꯨꯛ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯐꯥꯔꯨꯁꯤ ꯅꯨꯄꯤ ꯐꯥꯕ꯭ꯔꯩꯕꯨ ꯃꯌꯥꯝ ꯆꯪꯗꯅꯅꯦ ꯐꯨꯗꯅ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕꯗꯣ ꯌꯥꯝ ꯀꯤꯖꯩ ꯏꯀꯥꯏ ꯈꯣꯝꯕꯅ ꯑꯁ ꯅꯣꯏꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯏꯁꯥ ꯌꯥꯅꯗꯨꯅ ꯀꯣꯏꯅꯕ ꯆꯍꯤ 2-3 ꯁꯨꯔꯕꯅꯦ ꯇꯣꯝꯕꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯀꯨꯏꯅ ꯀꯣꯏꯅꯔꯕ ꯅꯨꯄꯤꯗꯨꯕꯨ ꯐꯥꯗꯨꯕꯤ ꯇꯧꯗꯦ ꯑꯇꯩꯒꯤ ꯅꯠꯇꯦꯁꯦ ꯌꯨꯝꯒꯤ ꯌꯥꯝ ꯈꯟꯕ ꯅꯨꯄꯤꯅꯤ ꯃꯃꯥꯗꯨꯅ ꯃꯅꯝ ꯑꯃ ꯂꯩꯕꯗꯣ ꯊꯕꯛ ꯍꯩꯒꯦꯅ ꯊꯤꯅ ꯆꯩꯕꯤ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯥꯛꯄꯤ ꯇꯝꯕꯤꯅꯤꯅ ꯆꯦꯟꯁꯤ ꯍꯥꯏꯔꯨꯕꯗꯤ ꯌꯥꯔꯛꯇ꯭ꯔꯦ ꯁꯣꯝꯗ ꯂꯣꯏꯔꯦ ꯏꯃꯥꯅ ꯃꯃꯧ ꯄꯨꯔꯛꯇꯦꯅ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝꯁꯦ ꯃꯁꯤ ꯎꯕꯒ ꯏꯆꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥꯔꯦꯝꯕꯤꯕꯨ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯀꯣꯛꯆꯥꯎꯅ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯃꯛꯇ ꯆꯠꯁꯤ ꯀꯩꯅꯣ ꯑꯗꯣ ꯍꯣꯔꯦꯟ ꯀꯩꯅꯣꯝꯃꯗꯤ ꯀꯣꯡꯕ ꯇꯥꯕꯅꯤꯀꯣ ꯅꯨꯄꯤ ꯐꯥꯕꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯁꯤꯗ ꯄꯥꯡꯊꯣꯛꯁꯤ ꯃꯆꯥ ꯃꯁꯨꯒ ꯇꯧꯔꯨꯏ ꯃꯈꯣꯡ 4 ꯄꯥꯟꯕ ꯍꯦꯛꯇ ꯇꯧꯁꯤ ꯀꯩꯅꯣ ꯊꯧꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯐꯥꯅ ꯄꯨꯔꯛꯏꯅꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯉꯁꯤꯗꯤ ꯊꯧꯔꯤꯁꯤꯅ ꯊꯨꯔꯒ ꯍꯦꯛꯇ ꯆꯤꯡꯂꯒ ꯄꯨꯔꯗꯧꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯇꯨ ꯊꯤꯅꯤ ꯈꯪꯗꯦ ꯊꯧꯔꯤꯁꯦ ꯌꯥꯜꯂꯒ ꯁꯤꯖꯧꯔꯣꯅ ꯄꯤꯔꯛꯄ ꯊꯧꯔꯤꯅꯤ ꯁꯤ ꯍꯦꯛꯇ ꯃꯃꯧ ꯅꯨꯄꯤꯗꯣ ꯄꯨꯜꯂꯒ ꯌꯨꯝꯗ ꯄꯨꯁꯤꯟꯈꯤ ꯇꯣꯝꯕꯅ ꯍꯣꯏꯗ ꯐꯥꯔꯒ ꯂꯧꯕꯅꯁꯨ ꯐꯔꯦ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏ ꯑꯣꯏꯖꯅꯕ ꯃꯌꯨꯝꯒꯤ ꯃꯤꯅꯁꯨ ꯆꯩꯕꯤꯔꯔꯣꯏ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯔꯒ ꯁꯦꯝꯕꯅꯤ ꯀꯩ ꯍꯥꯏꯔꯗꯤ ꯃꯥꯒꯤꯁꯨ ꯂꯦꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯣꯝꯕꯅ ꯁꯅꯥꯔꯦꯝꯕꯤꯕꯨ ꯎꯅꯁꯤ ꯍꯥꯏꯅ ꯀꯧꯊꯣꯛꯂꯒ ꯅꯝꯗꯅ ꯆꯦꯜꯂꯝꯃꯤ ꯁꯅꯥꯔꯦꯝꯕꯤ ꯌꯨꯝꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕ ꯑꯣꯏꯕꯅ ꯀꯩꯁꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯇꯧꯔꯨꯗ꯭ꯔꯤ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯝꯃꯤ ꯉꯥꯟꯊꯣꯏꯅ ꯁꯅꯥ ꯏꯅꯝꯃꯗꯤ ꯅꯪꯅ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯔꯤ ꯏꯆꯜꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯏꯅꯝꯃ ꯑꯩꯁꯨ ꯏꯅꯝꯃꯕꯨ ꯊꯥꯗꯣꯛꯇꯨꯅꯗꯤ ꯆꯠꯅꯤꯡꯕ ꯅꯠꯇꯦ ꯑꯗꯣ ꯅꯆꯜꯅ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯌꯨꯝꯁꯤꯗ ꯏꯅꯝꯃꯒ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯣꯏꯗꯧꯔꯤ ꯑꯁ ꯅꯪ ꯑꯃꯨꯛ ꯋꯥꯈꯜ ꯁꯣꯟꯊꯈꯤꯕ ꯇꯥꯔꯦ ꯀꯩꯁꯨ ꯈꯟꯖꯤꯟꯒꯅꯣ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯁꯤꯡꯅ ꯊꯥꯗꯣꯛꯂꯝꯂꯒ ꯌꯨꯝ ꯑꯁꯤꯗ ꯃꯍꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯅꯪꯁꯨ ꯃꯇꯝ ꯃꯥꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯁꯤꯗ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ ꯏꯆꯜꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯒꯗꯕꯅꯤꯀꯣ ꯏꯆꯜꯒꯤꯗꯤ ꯅꯪ ꯇꯥꯆꯧꯒ ꯑꯩꯒ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯅꯤ ꯏꯅꯝꯃ ꯑꯩꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯏꯃꯥꯁꯤꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯒꯅꯨꯀꯣ ꯏꯅꯝꯃ ꯏꯃꯥꯗꯤ ꯃꯍꯧꯁꯥꯅ ꯑꯗꯨꯝ ꯉꯥꯡꯒꯟꯕꯅꯤ ꯃꯁꯤꯗ ꯏꯅꯝꯃꯅ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯕ ꯇꯧꯕꯤꯒꯅꯨꯀꯣ ꯅꯆꯜꯅ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯒ ꯏꯄꯥꯝ ꯂꯝꯗꯝ ꯌꯦꯡꯂꯛꯄꯗ ꯅꯈꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯕꯗ ꯎꯔꯒ ꯅꯆꯜꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯖꯒꯦꯀꯣ ꯏꯅꯝꯃ ꯏꯅꯝꯃꯒꯤ ꯁꯅꯥ ꯅꯪꯕꯨ ꯏꯅꯝꯃꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯒꯨꯝꯅ ꯅꯨꯡꯁꯤꯅꯦ ꯏꯆꯜꯅ ꯄꯥꯝꯗꯕ ꯊꯕꯛ ꯏꯅꯝꯃꯅ ꯀꯩꯁꯨ ꯇꯧꯔꯨꯏ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯜ ꯑꯣꯏꯅ ꯐꯪꯖꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯏꯅꯝꯃꯅ ꯃꯄꯨꯡ ꯐꯥꯕꯤ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯕ ꯉꯝꯂꯤꯕꯁꯦ ꯈꯛ ꯉꯪꯕ ꯑꯣꯏꯔꯝꯂꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯒꯤ ꯏꯆꯜ ꯁꯅꯥꯅ ꯂꯝꯖꯤꯡꯕꯤꯕꯅꯤ ꯏꯆꯜꯅ ꯀꯔꯤꯒꯤ ꯊꯋꯥꯏ ꯋꯥꯔꯤꯕꯅꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯃꯥꯁꯦ ꯑꯩꯒꯤꯁꯨ ꯏꯅꯦꯝꯅꯤ ꯏꯅꯦꯝꯅ ꯃꯃꯧ ꯑꯩꯕꯨ ꯆꯩꯗꯅ ꯀꯅꯥꯅ ꯑꯩꯕꯨ ꯆꯩꯕꯤꯒꯅꯤ ꯃꯁꯤꯗ ꯀꯔꯤꯒꯤ ꯑꯩꯅ ꯏꯅꯦꯝꯗ ꯋꯥꯔꯧꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯁꯅꯥꯔꯦꯝꯕꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯆꯜꯒꯤ ꯂꯨꯍꯣꯡꯕꯗ ꯉꯥꯟꯊꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯕꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯉꯥꯟꯊꯣꯏꯕꯨ ꯊꯥꯒꯠꯅꯔꯝꯃꯤ
Sanaremi luhongkibaga nganthoi masado saning thakning pokte haiduna inthi nungaina sa thak tawdabagi masado sontharami kaya ada tatpat haiba mongno basi nahan khane thabamta ningthine tong bai tab sada leire hausikna isa nupi se mayum he pangra basidagi atadai haidu oirebanina mana loina tawreba kalak tum peli hai khre saklon onmasu isa nupi luhongbada khara si thop sensinga tawsinaraga mana mawo phobigi managa lawdana hausikna karama kumai mo hogi khallibano khangbe masase amuk sotha sinakri aina su hanni yengbiroidabada aina mateng tawbirani gaina khallibani magisi kanate sakhi hoirdum satlaga magi homnukni balisa sajasya kamdongna luinaga nidana amukta tum tanaruki ase khanduna hiyainu sakhi gi mayum tamna lakpani adubu sakhi gi imungda khatnabagi khonjel ama tabaduda sangsin mangamda leptun lei sakhi na haibado chumni sumbasani masa nupi halakpiduga maga sandana mamau phuthai haibado kanate sidi sangoi marum sid lumlaga adum yengkige aisu imau warak pahayaunaba ase khallaga sakhi sangoi marum aduna sangsinuni yenglubadadi sakhi gi mamauna sakhi ga masani golduga phuthabu oirami haiba kaino oiramli ma tawside sakhi na mamau phubunati mawo sina mama masani ma puda phuthabani dana sidi haiba sakhi sidi mamau nupina masina kupana thabada ike ororo tayemi haima haima ningol halakbi gase masam pair ka soro soro te singemi sidi ayeng bai phau kibu kisile chelhaurage sakhi gi mamau sidi yam sate mi mo oira mane mi khupu sa phu ma ta dei sate mi ki khatna ba lumdu ni yenge kaidana ai su yauna phurak tana ba ai chelhaurage hari hari hauji ki khupu do sakhi bema nangse min patti patti haina bado chumlidana imit bangda ureba namau nupi na phuthari bado maram sai nang mai busu abang masiraga imau nu phuna basilam libu oireko matik ek sai ko namau nu phuri bado heisu masida ipang pangkhai mana haibwada thazari baneba isa dupi sanano makhal tabi isa ningol oirambagi ai imau na phubudi phuaudre he asumna masinda ngangang do lakpana ngantoina masa ison sonthana seng khapli bado ubada ngasidi hiyainu mamau khangnu nungsirakpagum mamau gi nakta sangsilaktuna imau bu nasayam gamdrabro salo salo ningthina pu thazaruro sengsia ima khaibiragi yani ima yamasunati yade imau na sado sona uri pu thazaruro se ngathoisu manem gi mataudu ngakni yenglamduna tongfe taruduna sangki yainu ngasidi wakhal tarakpagumna aise kayada sari kanbi manem haibdu oiramlaba aigi mo nungsi khrabisibo aida kayada lana khaluriba oh dupi ai koise wakhal theli hainaribase kayada sumlamliba nungsiraba mama mapa masima taw thadoklamduna ai koise gi seba to lakliba imausibo aina nungsiba ngamludribani ko aina boksaba isani ngolso yumsi thadokduna atopa yumnak amagi mau haibado oiki ai koibu thadoktu satki imaudi punsi suba inakta leng lehogani phana phate hariba imaudo aikoina pangal mayeng tarakla matamda phate bi mausinatana kana su leiroi ko mi ye phabi mamauduna aikoi gi awaba kaidonungna khangbi gadaba nati sinna thupu waina nungai tini haina sunma natana inemgi ga thoi nasidi imaugi senglaba thamoi gi isilna inemgi buwatlaba thamoi sibu samthokhreni inem imaugi na phamda yam lan khreni asumna numit asidagi hiyainu masu wakhal taraduna mamaubu masamakni khanduna luna sana tawbirami nganthoi sumanemna mabu nungsina loina biba uraga harause hiyainuna mamauna masa sona lairibasi kuimale khana amaibi yenglubada masu phangadore hairakpadagi haraubana loirami manamagi pautabada sanarembisu mapamna harauna laktuna makoi masen haraunu ngaina panmina khirami